THOUBAL Block Congress Committee gi hojik President oiriba THOUBAL achoba pakhang khong lairakta leiba waikhom inau juge ngarang numidang leikhidabada hanigi Chief Minister CLP leader Okram Ibobi MPCC gi President K Megachandra THOUBAL District Congress Committee gi LUCHINGBASING amadi Party Asigi Thoumee sing yauna Meeoi Kayana Lei-Su Kattuna Ikai Khumnaba Utkhre THOUBAL atopam da leiba THOUBAL District Congress Committee gi office ta pangtokhiba laikatpagi tharumga mari lenana minute ani tumina leptuna amadi party ki firal tangkhai chingthaduna awaba phongdoke leikhidraba inau juge ngarang numidang pung 3 minute 10 taba matamda masagi yumda leiringaida BP stroke torakpatagi THOUBAL District Hospital da pukhatke tungda District Hospital dagi refer toraga Sky Hospital da purakpagi lambida leikhidabani haire mang masagi jahi humfumari sukhrei machanupa hum amasung mahakil loinabi leihore mang matam amada THOUBAL Municipal Council Ward number 8 tagi Councillor Karaktuna matam sangna THOUBAL Municipal Council ki Chairperson su airamke masida natana matam amada India government amasung NSN IM anigi marakta peace talk agreement sign tawnabada without territorial limit sign manipur ki ngangkhai yauna sign tawnar khiba matamda agreement adubu chatnaba yaroi handokadabani haiduna maikai asomda akanba khongjang changsin kiba action committee against Indonaga peace talk haiba loop aduki president ki thausu puram ki haire Thoramaduda wangang bada CLP leader Okram Ibobi na haike maang na leikhidaba si Congress Party khakina tana lamdam asigi oina mangjabani maang na lamdam asigi amadi party asigi damakta tongning lamba thabak singdu thabak oina pangthokpada ninghanaba tawroise maang na leikhidaba si aikoi mayamda thongna pibani haina khanse sangsarasta leiriba khutingmak nomadi mapugi nakta chakhigadoba ngaktane magi thawaina mapugi leikolda nungaina leiba oirasanu amadi magi imung manugi awabada su sarkya jari haike Makna hingi matamda kogi Meeoi Samajda mana angamba mathodang haibatare khara pangthok pirba dugi matangda tentakpa ama thambigre adu maha asi yamna asengba Meeoi Samaj sigi sewakari haibatare adudagi mangonda tonganba matik magun party ga mari leine haidana koina haijabagi wana chade ngasai mathakta thambigi baduni party sibusu thajabiba loina na Maki matik magul haidagara kari haini akoina manipuri oina apunba any issue ma lakukanda masi hata magi angam mathakta hata yauna leramba maruina THOUBAL lom se haidarakpa matamda ma leiramdragadi hangba ama oina akoide hata puba ayamba matamda any issue asawbadagina apikpa phawba kero lekai gi phawba ishor gi mafam gani khangde THOUBAL ningthaugi development committee ni khangde lekai gi ni khangde amagi ni khangde amani gi ni khangde mapunsi sida mayam gi marakta tinaraga penjaba haiba tare mayam gi seba tawraga penjaba haiba tare yes Meeoi banina mana ningba tungaktabada khara kanna ngangba khotba ama matawba mana lankiba soikiba o bebhar kaiba tuna thabak tu pangthok ningbadagi ona daga mana tahunningi ba thabak to maning tungaktabadagi party office ta leibiriba party ki karmachari mayam punama to THOUBAL district sida leiba mayam punamangna mongonda waruba khotba ema sidi yamna arrogant oi natraga wajau ngangi adum tawera tawi harsu akoina magu leitre haira magu thagatchabagi wanati ngahaptangi ngamdana barmana wasi khra chauna ngangan ba haiba tare aduga nghaktang minute mari manga le ding sai mana ngangthuido es madu penjan gramane na mabukta di karimta lehongda ba haiba tare